Imis PAODAM Dabiri Basumbu Yimnam Anuradha Devine Konana Kurumzari Hauzik Maruiba PAODA Kosenge Opista Paraksel Hangdokre Chandin District ki Manungchanba Border Pillar 62 Amati 62/2 ki area da khaba fencing kanthakla me Politics anauba langon ge vote haiba hiramda khanane nebage campaign hodokre Loidana Manipur da peace purapa yamna lai India government na serious oidabadage peace purapa ngamdabani haina MLA Kaishur Laishio Kaishna phondokre House Pausanone Pizari Babu Parada Laiba Kosenge Opista Parak Cell Hangduna Cell Ase Hangba India ge Hanba State Education Council Noibagam Kray Parak Cell Parak New Delegacy in the head of Professor Indrani Vaduri Amadi Council ge Chairman Takelambam Ozet Singna Hangdokibani Tharamaduga Marilena Council ge Chairman Ozena Cell Ase Parak NCERT New Delhi ge Santa Makada Parak Center New Delhi Amadi Council Asigapuna Tabak Tominagadabani Cell Asina Lebakasigi Competency Based Assessment Examination System Lehanba Amadi Board Amaga question settings up Manana Mana hana nabage pandamda NEP 2020 ke makhada paikhatpani hairi tharomaduda council member sing yauna council ge resource person singna sadugya khi Sixty council da chahi chupa angang singsi holistic progress card semakani holistic progress card plus competency based assessment layer kadobunina kana councils da leptana masigi training program ma manipur da lebo oja singi damakta training program ma semjabani sigi matengalona na kana council da masidagi hona koi training se mathang chathajara gani habsi thamja Sorsampur district ke Hanglap subdivision ge manung Hansen ba mafam amada amasong Kangpokpi district ke Wainamp village da ngase ayog Assam Rifles amasong pera commando singna helicopter season aduna yamna kansin ba makhan ge operation ama sathakrai Manipur da anoba miang ge lengak ama samaning bage apamba kuke MLA Kharana Ministry of Home Affairs ta phondokraba matungda madugi mayukta leibang haklaktana hatkane tukpani ke halimba Kuki Zoki militant Singbo, Kihanba Natraga India Haiba, Lepaka Sing Me Haiba, Unanaba, Daboina Operation Chatakibra, Haibadi Chapchana Kangmangamdri. Tazabayaba Mafam de Pangba Pauna High, Indian Air Force Ge helicopter de Pera Commando Ge personnel Sing Tori, Tadaraklaga. Lekha Kumtaraki Asiguma Makange, Manataba, video footage camera social media da varenoidaki thawanga adu akhanaba operation tha ama satabane hai Indian Army ne yazakre Pawasina makatana hai Central Forces singna operation chathariba mapam anima United Kuki National Army UK and AG kadar singna active ba mapam singdani suspension of operation suda yaudaba kulai pai balub asina yamna toina micham miamda amasung kuki zogi MLA sing yaudana baki halle Karigumba Makoina Haibasi Tadra Lengak Sembada Yauragadi Makoi Mayum da Leba Yaroi Mayum Makaitum Namai Tagani Haina Kihan Basule Krabani Masida Sunatana Misa Miam Punamakso Makoina Haiba Wa Tagadamani Haina Kihali Suspension to operation Sudalay Bakadar Singda Pova Akitu Sungba Pohan Bagi Pivampa Amalak Badage Tangai Fadana Indian Army Mapangana Si Kayayam Nakan Bagi Habasi Utonaba operation Asi Sataba Oigani Haidi Operation Asi Satare Haiba Pawadi Lanmiki Makok Singna Pause Singda Haide Adubu Kulai Paiba Militant Kaya Parabage Kusukulai Nakari Panglabage Amasung Kadar Kaya Yamna Siba Yaurabage Haibagi Pangbalete Masimangna Lanmina Satariba Lanke Sazel Adu Dhab Oigatra Haina Longnari Maraga Sida Kuki Zoge MLA Sinki Marakta Ahom de Lengak Sem Bada Younglingly Amasung Makoi Ahoma Cabinet Minister Oinana Honari Adumoinama Kuki MLA Karadi Lengak Sembada Yaudana Honazari Lengak Sembada Youngling Libasing Adu Kuki Nate Mara Masung Paitege Kambu Oigani Haidi India Gaminasu Lengak Sembada Kuki Joge MLA Sing
ꯌꯥꯎꯍꯧꯅꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ India lengangna China Pakistan amadi Bangladesh ka lonaba border paringda lokaina mitoba sangba thingnaba akanba thabakaya lokhalabasu Indo Myanmar border paringdadi phagi tare Chandin district ke border pillar 67 amadi 68 ke lonaba maphamda Myanmar amadi Manipurda best tobaku ke khulai paiba singna border fencing kaktalamba ke wathok phongphong saduna leiringai seraka seta district asege manung chanba border pillar 62 amadi 62 by 2 gi area da khaba hawda ngariba border fencing amukoso kakthaklamle India lenga ke Ministry of Home Affairs ke Border Management ke Secretary Dr. Rajendra Kumar na luchingba official team pha amana handakta state asida paikhaliba border fencing ke thabak review tauramba tha phadringai nauna thokliba thongdoka asi tha sege tang 13 amadi 15 ga lonaba Indian district ke Khengzoi block ke Molsam police station na konba New Samtal mana ke LIS Jamnong Phai village ke area da thoki bani surround meter chamaka kuna sangba mafam da leiba border fencing ge makhong niputade lomba kaklaba adu ngarang kha ayuk khunsa singna thengna rakhibani hausa phawge oina thodok adu kanana kari maramgi satharambano haiba adu khangba ngamdri adubu thodok ase mamangda miyamna chingnakhiba Myanmar da based toba KNAB PDF amadi Manipur da based toba kuki village volunteer started John ge apanbal lanmi singna amuk hanna chatharam gatra haibagi chingnebade leri thodok asege matangda Molsam police station asu case ama lokhatba hauduna chisinba hawbaga loinana area aduda henba security forcing deploy tokre hairi Panbayabadi Tengnopan district ke More police station konba border pillar 77 manakta leiba some rifles ke campa amage manakta border pillar ke makhong taramanga kaktalamba ke wathuk leiringai da Chandin district ke border pillar number 67 ta amadi 68 ke marakta leiba Changpol village manakta haukiba December ke tangka ani ke nubidang da meters anirom ge border fencing kaktalam khibani Taudo asiga mari lainana area aduda hana deploy toba 17th Assam Rifle ge matakta BSF personnel sing deploy tawduna laikhibani adubu December ge tangka anigi thaudok adu police na FIR lokatpana marampo oiraga case loishinri haiduna thabak leptuna laikhibani thabak leptuna leiringai sedaka seda Assam Rifles na ngak selba border pillar 62 amadi 62 by 2 gi lonaba area asida amukhana fencing kakhibani The National Sport University NSU Manipur gi Nipan Suba Foundation Day gi thoram pangthokre Common Lampag Sport Complex Imphal da pangthokiba thorampa aduda Hariranjan Rao Secretary Sport Ministry of Youth Affairs and Sport Government of India Dr. Samsundar Rat Vice Chancellor National Sport University Imphal Dr. Sobit Jain Joint Secretary Policy Department of Sport Ministry of Youth Affairs and Sports Goal and Kunsarani Padmasri Khel Ratna Awardee Amadi Olympian na Adhoiba Mitung Tharamapu Amadi Akanaba Mitung and Oina Sarugaki Taramatuki Madung Channa Sanakunabagi Lamda Iramdam Asige Mai Purakpa Ngamkraba eminent sport person Amadi Asibar Singbo Taramna Opagaloina Arjuna Awardee Olympian weightlifter Thingbai Samp Sanamacha Sanu Arjuna Awardee and Olympian Judoka Tombi Kumuzamp Amadi Olympian hockey player Kothaset Singh Kadangbanbu Kudon Tamduna Ikai Kumnabu Utki Amadi Tungan ba Masana Singh da Sarugyatuna National Amadi International level da Sarug Yaduna Mai Pakpa Ngamkraba Sanaroi Singh Yauna Sport Scientist University Asige Alumni Singh Busu Taramna Oktuna Kudotamke Luinana Taramba Aduki Manung Channa National Sport University NSU ke annual newsletter Masopongke Taramaduda Thoiba Mitulento Oina Sarugyakiba Ministry of Youth Affairs and Sport Government of India ge Secretary Sports Hariranjan Rao na hai Sport Haiba Asina
ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒ ꯐꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯃꯤ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯥꯞꯅꯔꯤꯕ ꯃꯔꯤꯁꯤꯡ ꯅꯛꯁꯤꯜꯍꯜꯂꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯟꯅ ꯈꯣꯠꯅꯕꯕꯨ ꯄꯥꯝꯖꯕ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ ꯌꯥꯝ ꯂꯩꯔꯕꯁꯨ ꯀꯣꯆ ꯁ꯭ꯄꯣꯔꯠ ꯁꯥꯏꯟꯇꯤꯁ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁ ꯁ꯭ꯇꯥꯐꯁꯤꯡꯗꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯁꯤꯡ ꯋꯥꯠꯂꯤ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛ ꯑꯃ ꯍꯥꯞꯄ ꯇꯉꯥꯏ ꯐꯗꯦ ꯍꯧꯖꯤꯛ ꯁꯦꯡꯒꯠꯂꯤꯕ NSUꯁꯨ ꯃꯦꯟꯗ ꯀꯦꯝꯄꯁꯀꯤ ꯐꯤꯕꯝ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯊꯪꯒꯤ ꯂꯥꯛꯀꯗꯕ 7ꯁꯨꯕ NSUꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯗꯤ ꯑꯅꯧꯕ ꯀꯦꯝꯄꯁꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯊꯥꯖꯩ ꯂꯣꯏꯅꯅ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗ ꯃꯃꯤꯡ ꯂꯩꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯦꯂꯦꯟꯠ ꯂꯩꯔꯕ ꯁꯥꯟꯅꯔꯣꯏ ꯃꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯐꯦꯗरेशनꯅ यूनिवर्सिटी असिदा कोचिंग कैंप पांगथोकपा यावना एथलेट्ससिंगी स्किल हेंगनबा ट्रेनिंग प्रोग्राम कया अमसो पांगथोकलकनी हाइबगी थाजब थमली अमदी इंडिया लेंगांगसु यूनिवर्सिटी असिदा हेना मियंग संगबिरगा हेना अफबा यूनिवर्सिटी अमा ओहेनबा एखोई खुदिमुनसु होनामिनसि फोंदोखे that this is a land of master athletes as well. He was saying that I am so surprised to see older men and women participating in so many sporting activities here, which is quite outstanding and amazing. So that shows the concept of sporting culture. India needs sporting culture. India needs to adopt Manipur's sporting culture. I would go to that extent. Manipur ge hanage Chief Minister Nongthombam Biren ngase nimiyungba matungda delegate maite Imphal thadokre make kongsat asiga samanana BJP Manipur Pradesh ke President A Sadasu Delhi de yoksanikre thazaba yaba mafamdagi phangba pauna hai ex Chief Minister asana Delhi de chaliba asigi chapsaba maramba dudi khangbangam de adubo mahak Manipur da lengak sembaga mari lainana wafam khara khanana bagidamakta santagi lusang basangna kawbani hainari adumapu mahak handaki tamba asida amu hana Chief Minister ohelakani haibagi thazabadi leite Party ki President A Sarda Delhi da ngasi chakhibadugi maram khangdragasu mahak thasage tang taramapan fawda Delhi da lainanaba high command yathang pirakhiba leiki masige maru iba maramdi BJP ki National President khanbagi mikal January ki tang kunda pangthokadoriba sida step khudimake Party ki President Singh Delhi da legadaba amasung mirepche December yawgadabani haina sandagi lusang basingna khangalakpa laikhrabani Housing Party ke President Oiriba JP Nada ge matam loikrabani Awon ba khunai ama purakna bage wakhalonda Manipur Youth League Mayolna Senduna Politics anoba langon ge vote haiba hiramda lup kaya yauba miyam ge khananai bage camp ngasi Manipur University ge auditorium da haudokre Kanane bagi mipanga mari lainana Manipur Youth League Mayol ge President Assam Prince na lakadariba sahi singda pangthokadaba Mikhal singda miyambo selpiduna leigani khaliba candidate ta bahut piroishe haina apel tawraduna miyange thabak tawgadaba phaba candidate khanduna tungi mirol kananaba honaminase phongdorakle Manipur University Students Union Musuga khusamnaduna sahi amasumna sathagadaba campaign haudopagi tharamba aduda Manipur University ki Department of Anthropology ki hanagi head Professor W Navakumar Editors Guild Manipur EZM ki Secretary General Yumnam Rupachandra Musuge Vice President Hizios Tongprampa Amati Mayol ke President Assam Prince na tharomadu ke President member sing oina sarugya ke Campaign asige matangda mayongge President Assam Prince na makataraduna hai lamdam mama sakharpa amadi tangdu leitana miyamba hinganba haibasi lamdam pa aduge lusing basingi makayamna poli maramaduna mikhal matamda aikhoige luchingba oirakadriba miyoi singbu miyamgi yaifana ba khanba ngamba leiba ke damakta kathopa ngamba mathik jaba luchingba sing khanba mathautai maduna tadana sen piba candidate singda aikhoigi sahi mangage hag yonthoktuna vote pibana lamdamba asida thoningdaba thodokya tholakpage sangwang lebane asigumba kya asidage ngangthoknaba honabada karamba myoida aikhoina vote pigane haiba asi miyamda mayek singna khanganabage pandamda campaign asi chahi ama sumna pangthoknaba honabane loinana lamdam asida hojik Chanariba politics ke mong asi miyamga
samnadrapa politics amagom lairi amadi politics tawriba mioi singna su bot matamda ta miyambo nungsiba bot kakraba matamdana miyambo kautopage chanabi amma kana lagliba ase matam sana ekhoina thinghautrabadi tungda lamdam asigi phibam kari oirakani haiba ngamdre phongdokhe kanbang ngam gani ha base mayul na chena thajai maram aduna ngasi di miam punna mikap thokminarsi aduga hairiba politics anoba laungni bot hairiba thimasi sanction jeba campaign ase masi sogat piu lebak miam na saruk yabiu aduga lebak miam loina na kusam narakanda akan ba iho ma sanction minarsi ha base mayul gi maikai digi thamjari punam mu thagachari Department of Personnel and Training DOPT Government of India ki miyam makhada tayekal dalaiba State Academy of Training na sinduna hogolakliba mahiro isingda Right to Information Act RTI ge matangda mamutana khangana bage pandamda Oriented College ke mahiro isingda nomage oiba Propagation of Right to Information Act ke matangda awareness program ama pangthokre Tharomaduda Oriented College ke Principal Dr. S. Ranjit Ika Coordinator ke Biplab amade Manipur Innovation Society ke President Tongbram Ana mitunglen to oina sarugya ke Tarongi manung channa RTI eke matangda mairo isingda quiz competition da pangtoktuna certificate sing kusina ke amade RTI eke matangda nukar haina mingthon ba lila macha amasu utke Taromaduga mari leinana Manipur Innovation Society ke President Tongbram Teskumar na hai RTI eka haiba asi micham miyam ge damakta yamna kanaraba eka amani ek asina lengak pasingna micham miyam ge damakta thadarakpa scam kaya ge matangda corruption tawdabra haiba adu ek asina mayek sengna khangan bangame Lairiba Department Singda Mairoi Amati Michampa Amana Hekta Ekasiki Matina Wakan Loksanko Oibe Yaba Kanaba Sink Lokshan Bayai Amati Palibalenga Aduna Kam Yamna Asumba Tauribake Natraga Karapsanta Tobra Haibasu Kangdopa Ek Asina Mating Pangli Asigumba Kanabakea Asi Apaba Makairomda Sisina Rabadi Apaba Kunai Apaba Lengak Lonta Ama Oibada Achoba Todang Logani Amadi RTI Ek Asi Mataukaramna Araiba Mongda Tabaya Haibane Ching Basink Amadi Haureglipa Mahiro Singda Ek Asige Kanabasinka Adu Kanganaba Pandamda Tharamase Pangtopane Pongdoke State ki oina di my concern authority sing da dum thabi ai adu government ni funding phangba akoi any keno sing je masida su akoi mahaki decision mahaki fund mahaki expenditure mahaki documentation mahaki office proceeding khudi makse leba miam na nakai sing na transparent leina thammo ai bise masi ne akoi ang kono makse da hakbi su Manipur da peace purak payamna lai India Gamina series oidabadagi peace purak pangamdabani haina fungia kendrage MLA Leishio kaisingna phungdokre waphamasi good set parts Paris Kassoba Kulent Mary Hall of Christian Paris Kaihau Amadi San Antonius Paris Muireina Saruki Yaba Holy Cross Catholic Church Di Hundung Kulena Yumbu Oiba Taramari Suba Southern Tangkul Catholic Congress Tharam Hongdok Puge Tharamda Pongdo Kibani January ke Tang Taranipan Fawasa Tagadaba Tharampa Hongdok Pada Fungier Kendrage MLA Leishio Kaishing Southern Tangkul Catholic Church ke Mehud Singh Sarugyaki Tharamaduda Leishio Kaishingna Makata Kibada Manipur Tokliba Irang Mayam Sigi Kwaidagi Maru Eba Horapam Maramsi Sentumgi Awaba Kamba Tegnabana Hingnanabagi Lambi Laitaba Mapaldaki Puslapa Karana Munaraga Jabana Amana Amabu Yangtinarakpane Manipurna State Water Hacker Pangbadagi Ngasi Pauba Nahasang Tabaka Pina Bataranga Mata Taudre Electric Tabaka Toramba Manitront Mutre Spinning Mill Matautahon Kidre Tabak Fangdaba Nahakya Lairapa Potok Marangkaina Potok Tabana Mapandaki Puslapa Karana Munaraga Jabadagi Saktung Mane Manade Amana Helna Lokre Hibernaching Bawa Pamaka Toraktuna Nungsin Naraktabadagi Marampo Oidagle Hausati Electric Port Say Assemble Toba Aruba Oide Company Asopa Kya
leiribasingi assembly unit Manipur da hanganbada naha kya thabak piba ngamgani startup haukiba chahi kuidakle startup tawkrabasing hena chawkhalaga makoina thabak pihanaba honabasu kanagani India government na haidiba thabak sing asi tawbige haribadi aruba oiroi hariba problem pa asi kuina dage leirabasu manung thinna layeng bagi mahuta mapanda molom taiduna layeng lakpana hausek tangdu laitadaba phibam asi oirakpani hausek nauna layak semlabasu na senga thabak pinaba honabana maru iba pandam pa oibana hena phagani khalle organization or kangluk puthok da yam lai khrapon mi lak ngai watte ba sinpham leitam ni free da yam tare irang hause ba irang line ho do thabak sinpham leiba mi paisa tan ma mi nungai leiba mi duna si irang tause da kan ta yaroi adun akhoi gi si molom tai ba toksi Kondhosam Assembly Constituency degi mihoto oina karaktuna kumsali sangma chamapan marphu dagina lisangani ama phauba Manipulenga ke Finance Minister oirambada natana amadi Public Theatre Artists Association Foijing ge Working President oiramba Nampolo Foijing dege hanam lokona chaliba thasage tang taramarida khangautana lekidabada Public Theatre Artists Association Foijing nambolna awaba phongdapage tharam Association asage theatre hall da ngase pangthokre Public Theatre Artists Association Foijing nambolgi General Secretary Texamp Iboso Secretary Namairakpam Thoiba Internet Auditor Lystramp Amoba Theatre Member Hidang Mayom Lal Kanhai Sarma Amadi Ate Thongmi Singh Amadi Artist Singh Susaruk Yaduna Lekidabge Tawaina Laramnenda Inga Chigna Ledunaba Minute and 2 minute leptuna Awa Pongdoke Sarugya Kibasingna Hanamp Lokona Hinglingeda Oza Ama Oina Isuation Sport Drama Art and Culture Sakonaba Amadi Politicians Ama Oina Miamgi Yaipanaba Paikalamba Tabakayagi Maramda Wangang Duna Singtake Association Asagis and Secretary Texamp Ibo Songna Haikibada Layo Kraba Hanamp Lokond Wilkanba Taugekanba Tabak Mai Pak Triba Fauba Honaba Lepkidaba Mioine Mahak Saglont Yami Masak Naiba Sportsman Masak Naiba Artists Oza Politicians Amani Politicant Will Labor Standard Politics Toba Mioine Mahana Lekidaba Asi Association Asikitanatana Lebaki Mangsaba Amani Lekidabagi Tawaina Ledamlinda Inga Chingna Ledunaba Taibang Sembiba Mapuna Tauzambisano Loinana Imung Manungi Awabadasu Sarugyari Haiki Ministry of Statistics and Program Implementation Government of India Amadi Anusandhan National Research Foundation to Aniki Miyang Makada Department of Mathematics DMBU na Sinduna Numito Humni Chumna Satagadaba Tadurok Suba National Conference on Recent Advance in Mathematical Science and New Trends in Statistics Ngasi DM College of Science ke Central Hall Hodokre Taramaduda DMBU ge Vice Chancellor Professor W. Chan Babu Singh, Department of Mathematics DMBU ge Head Professor L. Sambhu, Department of Operational Research Delhi University ge Senior Professor Chandra K. Jagi, School of Mathematical and Physical Sciences DMBU ge Dinda Professor L. Nandababu, DM College of Science DMBU ge Principal Professor K. S.I.S. Birbal, DM College of Arts DMBU के Principal Professor S. Lanchan Bamitai Amasung GP College DMBU के Principal Professor L. Razena Mitunglen Oina Sarubyaki Taramadugga Mari Lainana Vice Chancellor Professor W. Chan Babuna Hai Malimgi Honglakliba Anoba Makalgi Technology ke Lambasida Mathematics Amadi Statistics Asida Angakpa Phangna Ohongbalakre Housing Matampa Asidadi Chakolapagi Matungi ina Mathematics Amadi Statistics Yaudaba Yaraktre Tonga Filda Research Taurakpa Matamda Mathematics Application to Amadi Statistics Application to Ase Yauda Yadrapa Matamba Amadi Tonga Environment Agriculture Weather Gi Data Care
nainariba mayam asesu mathematical amadi statistical ge model mayam asesisnaraga nainaribani aduna masigumba awareness ase kunai asida khanganma mathau tai khanbadagi tharamase pangthopani mathematics yaudrakade aikoi khudimakta research tawriba punamak fail oigani malemge saukhalaba lebak singda hariba mathematics amadi statistic ke lamda asuke matike advance oina chawkhakre artificial intelligence fawba kumangka yangna sangsilakle aduna maram moraga interdisciplinary education asida matau karamna ohongba purakani haibiki matangda mayek sangna conference asida khananainagani conference asida leiba ke maming lairaba university kayadagi lakpa professor scientist kayaga khananainagani phongdoki yamadagi power speaker mayam thinker mayam adagi scientist mayam ka koi involve torga sigi koi 3 days international conference de yaureba adamasi conference yamna mai pak pa choba conference ama oini haina state ta khalli Manipurda hanbo ina farm track ke 47 Pro Max 45 Ultra Max amade power track ke 45 Euro plus hainaming tomba tractor makhala ahom ngase kawa makha thongzo boroi makhong da leiba L&I construction de equipment rebuilding complex da launch taw khrei tharamadu farm track power track Manipur ge proprietor Ningombam pe ingo chobana hai ngasi asida customer kya ge demange matung ina Kubota Scott private limited amadi farm track power track ke authorized dealer asina hariba tractor senga ase lamdam asida pusala ke bane loinana farm track ke 47 Pro Max 47 HP 4x4 as a tractor of the year 2025 ta kiba Lomi Singh tractor makala masuni tractor makal sing ase Lomi Singh na season badai yamna khudong saba among oibaga loinana thau chabge changya yamna name badana tana gari ke parsing yamna hongba mamalda laina phangbana maram pho oiraga customer sing yamna pamna ba ama oirak pani Hariba power track amadi farm track ani asige 45 47 amadi 50 horsepower ge category da leiba tractor sing Lomi sing na yamna demand leiba ama oiri makata na hariba makal sing sige tractor sing asi Lomi sing na leiba da financing ge oiba khudong saba kayasu dealer asina piri phongdoke aduga lengjan biro matung demo koi welcome ni apa patta ki suggestion koi logjagani aduga lona lorena kenogi ju koi gi farm tech amsung power tech ani gi 47 dagi adagi 45 category adi 50 category pambiba singna kenogi finance ki yamna araiba mongda facility du le thamjagani haibagi Hauki Sahi 2025 ke August ke tang taramatoi dage kanglai panana iramdam pa asada maya ka bas sinjak thengna bage sangsilapa khongjangge sarukama oina ngase mayang Imphal kaithenda arambai tengol unit 39 command United Clubs amasung Mairapai Association KUCMA amadi Club Mairapai Thongmising amasung kaithel phambi nupising yauna poster campaign ama ngasi dage haudokre Inkalagliba angang singka amadi mahiroi singda masagi chehi kulumdoi sudriba singda mayai kaba sinjak makal amatagi yon bigano public oiba maphamda mayai kaba sinjak churupna chingba polam sing amata sizina bigano iram dampa asida isai nongmai harau kumai amadi Taudo wathok singda makal amatagi mayai kaiba sinjak yaudana pangthopiu school college amadi lekai khungang singda leiriba club organization singna mayai kaba chinjake matangda awareness program pangthopiu amasung isa isu sing sembada aikoi punna thaudang lomina se haibage pandamda kanglai panana sangsilagliba khongjangka asibu command United Clubs amasung Mairapai Association na mip Mapung Pana Sogapagal Loinana Idam Dampa Asida Mayaka Basinjaka Marupangna Mutalase Haina Association Asigi Women Wingi Secretary Rebecca Laimana Pongdoraki 17th Senior Men's and Women's Bodybuilding Championship 2026 Amasung 15th Federation Cup 2026 ke
Manipur timba semna nabage train selection chaliba January thasige tang kunmanga ge nungthingi pungka anita ba matamda pangthulakani haina all Manipur Body Builders Association ambagi cherola mana hairi 12 senior India 2026 की category ani men's bodybuilding da kg yankai manga humpu manga humbudra manga maripu manga maripu tara chama amasung kg chama ge mataki category women's bodybuilding gina open oigane hairi 15 Federation Cup 2026 ke category manga legani category amada men's bodybuilding da kesi yankai manga humpu manga humbudra manga maripu manga amasung maripu tara category ani men's sport physicina open oigani category ahum women's model physic open category mari women's fitness physic open amadi category manga mixed peer open oigani haide Indian Coast Guard na Pakistani fishing boat ama maduda tunglakpa ngami mapanga loinana international maritime boundary line manaktagi Indian gi isingi saruko iripa mapamdagi phare amadi pharabasing Porbandar da boat aduga loinana purakre haina official singna phongdokre Indian Coast Guard Sipna Arbian Sida Patron Salingai Itiagi Isingi Sarukta Pakistani fishing boat ama honbo Indian Coast Guard Sipna boat adu lepna bahibada Pakistan Maikairam Danathuna Bahonaki Adubu Indian Coast Guard ke Sipna Tatuna India gi Isingi Sarukta Pusilaktuna Ngami Mapan loitana board adu pharaga Porbandar tamna Indian Coast Guard ke sepa amana purakibane haina Gujarat Defense PRO Wing Commander Abhishek Kumana magi extra thadorpa waralda hairi Housing aroibada maroiba pa omana pizari Kosemgi ofista parak sel hangdokre Chandigarh district manung chanba border pillar 62 amati 62/2 gi area da khaba fencing kathaklan le Politics anoba langon ge board haiba hiramda khanane nebage campaign haudokre Loinana Manipur da peace purakpa yamna lai India government series oidabadagi peace purakpa ngamdabane haina MLA Laishio kaisingna phongdokre Image PAODAM ngasigi de matang sedaloi jare ming tabiri besungba mukana khurumsare